ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯖꯧꯖꯥꯡ ꯇꯦꯛ ꯍꯥꯏꯕ ꯈꯨꯜꯗꯨꯗꯒꯤ ꯃꯤꯇꯔ 200-300 ꯆꯪꯅ ꯂꯩ ꯖꯒꯥꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯜꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯏ ꯂꯝꯕꯤ ꯄꯥꯛꯇꯛꯅꯅ ꯊꯥꯕꯗꯨꯅꯤ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯕꯁꯤ ꯑꯩꯈꯣꯏ ꯑꯇꯩ ꯑꯇꯣꯞꯄ ꯖꯒꯥꯁꯤꯡꯗ ꯇꯝꯄꯥꯛꯀꯤ ꯖꯒꯥꯁꯤꯡꯗ ꯑꯇꯩ ꯑꯦꯔꯤꯌꯥꯁꯤꯡꯗ ꯑꯩꯈꯣꯏ ꯍꯟꯗꯛꯇꯁꯨ ꯈꯨꯜꯗ ꯂꯝꯕꯤ ꯊꯥꯕꯗ ꯄꯥꯝꯕꯤ ꯇꯤꯝ ꯑꯃ ꯑꯗꯨꯒ ꯁꯤꯑꯦꯁꯑꯣꯅ ꯀꯟꯈꯤꯕ ꯂꯩꯕꯗꯨꯅꯤ ꯍꯧꯖꯤꯛꯁꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤ ꯊꯥꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯤꯡꯕ ꯂꯩꯔꯒꯁꯨ ꯍꯧꯖꯤꯛ ꯄꯥꯛꯇꯛꯅꯅ ꯍꯧꯖꯤꯛ ꯂꯝꯕꯤ ꯊꯥꯔꯤ ꯀꯅꯥꯝꯇꯅ ꯊꯤꯡꯕ ꯂꯩꯇꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯥꯕ ꯃꯤꯕ ꯄꯥꯎ ꯄꯤꯕ ꯉꯝꯕꯗ ꯂꯨꯄꯥ ꯂꯥꯛ 5 ꯄꯤꯒꯅꯤ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯕꯨ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯖꯧꯖꯥꯡ ꯇꯦꯛ ꯈꯨꯜꯗꯒꯤ ꯈꯤꯇꯪ ꯂꯩꯊꯔꯀꯥꯟꯗꯅꯤ ꯍꯧꯖꯤꯛ ꯄꯥꯛꯇꯛꯅꯅ ꯂꯝꯕꯤ ꯊꯥꯔꯤꯕꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯊꯥꯔꯤꯕꯁꯤ ꯁ꯭ꯋꯥꯏ ꯈꯨꯜꯅ ꯊꯥꯔꯤꯕꯁꯤ ꯂꯝꯕꯤ ꯆꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯄꯥꯝ ꯎꯅꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯆꯥꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯎꯁꯤꯡꯗꯨꯒꯤ ꯃꯁꯥꯁꯤꯡ ꯑꯗꯨꯝ ꯀꯛꯑꯀꯥꯟꯗ ꯃꯣꯏꯒꯤ ꯁꯤꯡ ꯑꯣꯏꯅꯕ ꯑꯗꯨꯝꯕ ꯆꯠꯊꯕ ꯊꯧꯑꯣꯡꯅꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯇꯨꯡꯗ ꯂꯦꯞꯇꯅ ꯍꯧꯖꯤꯛ ꯂꯥꯟꯃꯩꯁꯤ ꯆꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯀꯗꯥꯏ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯥꯏꯔꯒꯁꯨ ꯀꯗꯥꯏ ꯐꯥꯎꯕꯗ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯄ ꯉꯝꯃꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕꯁꯤꯅꯤ ꯀꯦꯃꯦꯔꯥꯃꯦꯟ 79 ꯂꯣꯏꯅꯅ ꯖꯤꯠ ꯅꯤꯡꯉꯣꯝꯕ ꯏꯂꯤꯠ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯖꯧꯖꯥꯡ ꯇꯦꯛ